PM Modi na Manipurgidamagta tawragliba thabaksing ngasigi laman aikhoina singba mathau tai Biren. Pawasi ngasinong tilfong kibak ang laipaki mayra pausi dagi lokhot savane. India lainga ka satmi nadraga de Manipur da natan Northeast kan bawaga ne. Kumza lising amagat samapan humpuga mathoy gi matungda Manipur da sanglakpa miyoy sing citizen natte. Kumza lising amagat samapan humpuga mathoy gi mamangda lairamba kanglub khudingmag punna tungkoy na layminaga ne. Prime Minister Narendra Modi na Manipurgidamagta tawragliba thabaksing ngasigi laman aikhoina singba mathau tai haina Chief Minister N Biren na phongdokre. Ngasigi thawram aduda beneficiary lising kunga tarukta health, death, education amadi labor benefits ang yanthokhe. Chief Minister na makata na phongdokibade Department of Skills, Labor, Employment and Entrepreneurship Government of Manipur gi makada Manipur Buildings and Other Construction Workers Welfare Board na sinduna Palace Compound da laiba hapta kangjebung da pangthokiba mega function for distribution for welfare benefits ki thawram da Chief Minister Biren na phongdokhiba nei. Thawram adu da BJP ki President A Sarda Labor Department ki Minister Haikham Dinggo yauna MLA Minister Singsu saruk yakhe. Chief Minister na makata na phongdokhiba da haujik Manipur gi oiriba phibam awaba tangkak amada miyam satminare laingak na su miyam gi tawdaba yadraba thabaksing leptana paikhatle. Mamang sahi gi May 3 dagi haurakhiba irang asina laingak amadi community ama khaktamak atatai oina tanarakani haiba khallude. Irang asina maram oiduna misi mina kaya thokiba yum kaya mai thakiba thogan ingdaba thogdo kaya thokiba si laibak thiba nei. Haujikti lamdam asida santi khara lakpa haure. Chingkhong singya da state force thamba loisilakadaure. Chahi manga taruki mamangda oiramba santi laiba nungaiba mingsat laiba Manipur adu amuk hanjilaknaba miyam punna honamina si haikhe. Chief Minister na makataraduna hai Prime Minister Modi na sotharaba miyam gi damak paikhaliba scheme kaya gi manungda nupi oibi singda hena midyang sangduna nupi singi oiba skill kaya leptana paikhatle paikhaliba thabaksing asi aikhoina tarai na lawba chumloi Arunachal Pradesh ta tunnel inauguration tawbagi thawramda Manipur gi oina saukhat thawrang gi damak lupa crore 3,300 lauthokhe masida community kuntra ga humdoi kuntra ga marigi community mall sanana ba lupa crore 194 Sports field sanaba crore 7 amade National Highway semnaba yaure. Hairiba sing asi athuba da semba saba haunaba thawrang tawraga nei. Border fencing khadana lairamba sing fencing khaba hauduna loisilakpa saruk yaure. Ngasi Manipur da thogliba phibam asi karidagi oirakhiba no. Lamdam asida mitop sangsin kibasi kamaina sanghalakhiba no haiba miyamna munna khanabiyo. Emotion da warep lawbiga no. Ngayaki oiba wakhal amade warep na laibak asi ngasigi phibam asi yaurakhiba nei. Yeknaba kanano marup kanano khangdokadabane aikhoi loina amana amabu nungsina loina gadabani haina phongdokladuna Bharat lainga ka punna satminadrabade Manipur gi tungi lambi waga nei Northeast project tawba ngamloi PM Modi na Manipur gi damak tawriba thabaksing asigi laman aikhoina singba mathau tai miyam punna PM gi laman singminasi phongdokhe Labor Minister Haikham Dinggo na phongdokhibada 2010 da establish tawkhiba Labor Board asi 2017 da CM Biren gi makada midyang sangduna Labor Board asi gi makada lairiba scheme sing paikhatpa horakpadage miyamna masak khangba ngamkhibane Ministry of Labor gi makada inong-nong PMSYM pension scheme ama adopt away masina implement tawraklaga de card holder singda tha khudingi lupa 3,000 phangan gadawribani haina phongdokladuna Labor card ki makada lairiba scheme singge kanaba miyam punna lawmina si haikhe ngasigi thawram adu da punna beneficiary lising kuntarukta health, death, education amadi labor benefits sing yanthokhe